Miam Gidamuka Nasiki topic, Parliament begins what next for Manipur? Have the name Parliament Hogre, Manipur Gidi, Kari Kadori, Heavy Variation, Marona Kaino Harakan, the Parliament Hogre, Parliament Hogramina, Parliament as Mukti session Mukti Hodri, but the session say President Gi, speech Lerakini, Dorpudi, Murmurki, Adu Hujik Semaro in the Karakraba, no way pissing Karising, Wasak Loropi Tankagni, and Wasak say around 500 above the Vanidangasi, Kata the Yadaba, no minutes and Wasak Lorokataba, Aduga. Mayam Mapan gi pau tadi tang kuntaru kuntare swai di session haurani hujana wasak lobu gi area duni adu session hauru pose nation gi president Dorpudi Murmur gi presidential speech laini yes adubo parliament gi leng basi ot basi haura amina wasak lobu tangka haura amina parliament begins adu Manipur do su lai si ngasi makta da Khaidem Kethel da phambi ima ibel mayam singna parliament session hobusna mara morkanda demand se tokhai ba PBR habani Manipur can be a to have a PBR, Aduga, MLA Minister Singche, Akogi Praja Singna, Apamba, Torokan in a Kalaga Tagat Kibane to Torokal Mina Kai, Wakan Wapum Lay, Nakanamurum the Kotuna, Silakanda, Kuki Taba, Destruction, Maruina to Chanpur, Aduga, Kangpopi, Swada Reli Chale, Madudi, political Solsanama, Piga the Bane, Adu inventory Takta, Akogi, Toanba, Jagapiga Dabni, Habagi, Memorandum Karikra. Kangpopi district ki DC ki kuthang da matusu Union Home Minister da yaholapugi area ni aduna nakan singse hujik se sim konjen singse kangkhan darak pa habite adu yes maruina Manipur ka hendaba Manipur se han lejaram phium dutek ta kaidan lehen bai se puna maki apam bane maswa ista pamphataba khara dum tholopa konjen tholopa swai area su leidi leri aduga Manipur gi oina karigumba political development singkina harakanda Congress ki karigi lusing basing Delhi da chanagre aduga maduri maruin center ki Congress leaders singda Manipur ki issue ki matangda Lok Sabha akoi ki parliament animakta khanar matamda Manipur ki MP ani outer ki amasung inner ki kari MP sing matam khara matam phajana pira kanda issue se khonna bagi karigi madu ki damakta lobby tawna ba Delhi da khongsan narakpagi area ni swai sida maruina hojik le se Manipur ki CM na Guwahati bo chaluba chalakanda Pau tadi jajat mai source lagi tahu nubase Delhi jalakani habani Delhi mukti chat kidre Guwahati de halakare aduga Guwahati lering eda kari taropano sapchana madu public ki domain da leitramina madu mokchu khangdri khara hena mungangna badana PR lakpa khangai na habana Manipur de PR gumbani hande le film se lakhok to khaki wani habani aduga kari gumba akhangai na muhai badana PR se dum lakpadi horomni Manipur yorta wani habi wapum singchu kari su thami aduna swaida kun khana janabi tanjani Yengbiriba Punam Pusarasna Chairman Impact News, Manung Taramo Uxari, Adugasi, Manunda, Lengchin Biriba, Guest Singdi, I get attention from Biribasi, Ningthoukhongjam Ibungochoubi, the Manipur Bande, I Tamu Taran, Yanana, Aduga Tamo Ibungochoubi, Hek with the Lengchin Biribasi, Dhanabir Laishram, social scientist, I Tamo Dhanabir Sutaram Noxari, Dugamo Dhanabir Oida, I get the Taman Paminity, Khaidem Mani, former Chairperson, Manipur Human Rights Commission, a Uzamani Sutaram Noxari. Thank you. Uzamani de han lakchap tai lakchap si kaino harakanda parliament hogre Manipur gu oirakadaba urakadaba film si karinu si khanarak panne na ko matang ni si minister chatluba Guwahati de Delhi yawran khalaba Delhi di yawdabida halakpa karam kana some says appointment pd Union Home Minister unabagi gari phangdi ain kamda timing di hujiti session horopa wasak loropa kari gi matang obenina anoba sarkar gi yamchilam do wale aduno oibajala natragana thawoina ignore torbajala kari gumba kharadi state security kari umakhardi thamage mamang da review security review ki meeting pangtok kiba CM tarokte hairakte na yamna swaida ningdon pomnagi akoi maktabo dum kari gi no yahondri boina dum khalle yanan ba opening remarks no jamani kamai thamninge hojiki rei ba ima bangi khongjang gasi makta da kangpok pida mu akoi chu separate akoi gi political solution pige damni ka haiba haijalakpa aduga PR gi kari gi ningbung bungang narakpa oire be film jingche pumna kamai ngeng bigesini Why? Because I have said that Yanan Miki Wapamdo, Chief Minister na Mantri Magaloina, Guwahati da Guwahati Assamgi Chief Minister Himanta Biswa Sharma Gatauraga one no Magi type according to news. Hey, Adiki Matungina, Home Minister Unana Bakar Haibu, Karamutang to Biu Haibumba, Manba Amako, Natraga, I Unana one of the Karamatang Pangbiu. And Haiba Simakti Adana Chumumtaragadi, Adumakti, I the Shatini Yaninde. You want the Napsuri Toraga,
adun kari haidino Prime Home Minister da ai la ke sar onasi haina haiba ngamdraga mingon da nomaga yumthang na bagi state ma gi chap mana ba counterpart to da nomaga bono nangna khara haibi yone na haiba sibu se khoi gi jarun mangdro madu oiram da su yai ko adugi paudono chumam taragati adudi se minister moina India ki Home Minister ki mangondi hena chawuna tena state ki di anga ki chief minister na chawrimni na India ki oni kan Home Minister na katang kano to we happy one nupa machana Home Minister alka bani la ko da hogate hari sidi an kanano mugi da o kano thagal ko de yawrimi adu Home Minister du usit to bigi wana te aba ai chief minister amani chief minister ma oina Home Minister sar ga no ka ju wi to de no any rank oidoi ne ba chief minister ga cabinet minister ga rank oiring ne ba hoi adu bu chumna bewa ro pri boina ai yum dala abni o ngelo sar hai bu khot pa adu bu di phai ko aduna adu gi mong du da home minister unana ba prime minister ga wa to ko home minister ita ta tan phaune hai ri ba asi ba bo unana ba da ne aga una ba da sangdre parliament hayang di phamdauri kaina hairaga tawsimakti laibak thiba amani madu paudu chumamdabu oibo oisanu chumamagati madu yaningte then ani subada machidigi session hore session haibuda dum chummi aduga session hobisi manungda first parta 24 ka 25 ka asi MP changa ga nipu humdoi wasak lobge wasak lobge changa nipu ni thoi oigedaba maramdi wayana da Rahul Gandhi na to thadobnina changa nipu ni thoi asigi wasak logadaba aduga pro tem speaker thadana changwa nipum ma thoi wasak logadaba se nini changani adu hayeng chi thengam chu thengna ngangera thengera hayeng chi loirani aduga hangchitti 2060 speaker khallani speaker do anyway amoro tawraga ruling party gi na kaba yaba leire aduga yam kana munar agadi opposition da Deputy Speaker P. Dragadi Speaker to contest only highly. Contest of Bahari Sida, I know some observed over the ruling opposition na INDI na Magi Congress Tegi Natra Amadegi people could go Mande. Sarkar Pari ba Telugu Desam Speaker Lumipse. No way give me Amapoto. Speaker can begin icon support Tony. Kaidro Topa Yabra Dabra to Port Amanico. Mana Telugu Desam can be a speaker can be Sarkar Canonate and I call them happening. Haidana to also constructed speaker Kalani 27 the Gidi. The 27 the Gidi. I can governor, I can president now. Swiss lady, Restaurani, Madina Mituma, Budi, Makatana Yana, the woman Andre, the 29 shoot you or money. The 30 soibra. 1, 2, 3. Oh, what? And we whom deep Pange. Adida, say president address, Masi Yana, opposition, soidana. Hanagi Susana Bisuni, Aduga, opposition of Pamata Loinum Yaukadaba Natabanina, Gamengi, Wabanina, Manipur Susi, Palakadra, Palo Idra, Palapaya, and Hibisiawi, would pet the Kanba, Aduga, I knew the Paloida and Hibisiawi, but nobody Palapasua, Adu so like you show the number of Toropaya, Adu that Congressna, Amasu and INDI, a time of Pangsingna, amendment, Mayamala Ani, Maruena. Koi need ki matang si India ki diam chao ba iso mani madugi hala gula tawdan ma wa tawrani aduga Manipur si next ta han moi be aduga masi Manipur ge si pukhala ani Manipur ge pukhala kanda madugi mayam si launa ba khongna ba calling attention or natraga yes president ki address adumak amendment ama tawraga ge Indian National Congress ki Luchingba kanoki Rahul Gandhi no mane opposition leader di Mandi oiro heba aduga mayam di oyo heba pawdi mawanda lei aduga sai wasak lo bada ini yeng bada ma opposition leader ki phomam da di pame aduna ma oiraga da ba mali adu mo khoi mayam di aya ba loina na Manipur gi si hoi ko na ngang ba here sakwa here phaw sang he ta ngang ba di ya ba ne te ko adugi rule and regulation ki makha du da yeng erga opportunity se Manipur gi at least in Manipur gi si da chance bi ki do mali aduga Gaurav Gogoi deputy leader ga so oibene hana ma ga chance pi do mali adu piraga Manipur ge matang sida president gi address masi honorable president gi address masi semdo hani Manipur ge sumaina to hani haibene chingbse masi torak pa yai aduga amuk han ba round ge da no samtilak pada
president rule gi orak pa ya ba che president rule di long thok ta ba president rule di lai ra bra in khalle okay lok thok ta ba 356 ba 356 se asida to riba whenever constitutional breakdown si ora ba nationality fair ora ba ador di formality ge oni ko governor report on people governor report people da other people hire ga lord pong ma khatte wan hana su pira ga leram gani adu de ek to de wani adu ge report ama home da torani home na mui cabinet ta putho ani cabinet la si sam phat ta ko ra ya bani adu ga president lang khalaga president rule tawre tawbati purana ta ba dissolution na ta ba fast part to limited suspension ai dana limitarani gi tham gi changdok changjin ya ba adugi yaba aduda gamendi leraroi adugi duda thammeraga kanano ma sillalage bu hairabsu natraga muk hanjal hanja hairabsu hanjal hanga dubdi mandra tarani thakaim leraga habaka duri do adu hanjal masu yai ko khangde aduna adugu migi port ama tawbase hojil leiriba situation sida man akoge manipur ge chief minister na karim tangam jadraba law and order sumangon digi munbi gharaba se constitution da di munbi abagi rule niyom yaude ba law and order police leiriba mayam lamgi saruk hariba mayam chi state list ta yauri ba ache karma matam da mungani adudi 352 already emergency already sarkar later di munbi are 356 already munbi are aduga 355 leiraba hobda state government ki mateng pangba in aid of the civil administration haibanina constitution ki matung ina adu haibanina mongondi adu lokthok pase masi yade ba adu bu we same party ni adu high communism da chatpani adu na nang adu tawro no gani yun phai command ju akhoi na de state government ma sana lokthok chabani bu di haiba lo gi matung ina di but asomdagi amishana dictate tawragal lokthokpagi mong ne ba aduna adugumba mayam ama laibida mana kalimta thabuk tawbang amjadrabanina seng na manu badona thabuk tawba hujiksu yae ba mayam ngarang rally da tawna mayam no pujal laibse thabuk tawba ngamdabra thabuk tawba yahandabra amdi lere oza swai dum khamdok charage oza ai loi ngang tukpi yade maru ngang to bine matak thalaga horen gi mu khak thori mu ko maru ina ozan thambirak puda aina loksan jarusi undeclared peer lauthok ta president rule amadi leibugumna tawre haibagi wafam sidani maroina tangodanbe khoi sum haine thabakti maroina tawbusu ngamandaba tawbu ngamandaba haibama aduga ai nahansu pandi panjabani tawbu ngamjadaba haibama ai ngambada tawbu ngamandabagi area am chong yawu male aduga karigumba kanda handaki leinga khaiba tai handak pudi anobu lere anobu jara sudum hanagi du ngakthum sum tawbani na mamangi sum yengkandadi federal structure haise ngaktaba karim kwanda dum thugai ningba adum jaga tanja yam yaw hreba tamo thambi adu karim kwanda hujik se tamo ojamani nin thambirakpa lokthok taba president rule ama leibagumna haibadugi area duma adu ngasi si parliament se bifamakti natri wasak lorpani wasak lobon minini changini tang kuntrukte speaker amuk khalani tang kuntre te ki bifam leidoini tang humuk chatta doini matam dikhara teli kari kari pukhalakpa congress se chala imnina swai ki da tamo thanbi kanna yoma Khaidem gi mai bian ching phauri phau pai se haurak pai se damo kari khara thamoi nungda wakhan da phaur kan da phongdor ka doini ko adu kuki tabalam singda maroina hojik urisi rally ure mokhoi separate administration gi political solution gi bata ama meroin bi ba hore union minister gi khutta dc gi khuthang da oire se damo kari khara leirabra natragana ngasai gi lauthok thaba pr ama 355 tu su dum adwai degi dum low grab janda ka haibagi wafam nangna mina kai mukhadi lek tong wan ba kamai thamini sir akoi gi india se union of state habdo state me amna pullaga leibani na there should be distribution of the powers in between center and state habdo yes center ga state ka power yan na basine kan federalism hais aduga concentration of the powers to the centers in a unitary form government guys ko emergency manung se unitary mo ni yes aduga atai dana federal ni aduna india se federal in form unitary in spirit is the high never then now the question is magi distribution of the powers have there ko separation of the powers have actually executive legislative judiciary is a same federalism the madi separation neba powers amaga ma changna deba ai kudam american president je american congress phamba yawreba legislative de yawreba
executive da execute to neba executive ne legislative ne judiciary am changna ro watertight compartment ne in a real federalism de ada India ki si ma Canadian model ni na unitary jo affair jaw ba federal jo affair jaw ba adubu power di nari da no say state ta union 97 subject lai re state 67 lai re 66 adagi animal kan kare na 49 lai re ka na mo binary ba tamona bi gubane agriculture wero law and order wero akhoi gi ni dana ko simoi khuting nya ponte ba adu maina khuting jamba ya da pot sida India na to na khuting jamba ja topa thawa sa da state usitaba state ai tare ne usit pi da ba lenga ai tare ne adu gum da khuting jamba ja khoina colorable legislation ko bi masi India na Manipur state yam toi toy handa kisi da usi hangbiri bi da ja sar na ko 355 chana de 355 si lauthokte chane chana la me chana unified command adegi basically magi security advisor du and CM na tawde bida moi loina paishil laga chief secretary hong to ga si adum khang le se unified command kano se khoi gi 355 chane je 355 sum chana ga lak phusina akhoi gi ihog ji sahi ma ga tha ani sure ba ko hai phatre adu ding sai gi amu sagi president rule do adu mu darkar le tureba ai president rule ji darkar le di mu kai do gede da sigi mana indication me ama pi hori ji number 1 da governor haiba adagi di president is India da now academy discourse weri mo gi posi ka do na duino bisam sam sangi kanadi they are just like the rubber stamp in ko chumna dagi soi to khatani atai di moi kaim leiti haibisi asingba waneba aduda handak si Manipur context sida governor ji yam chawna role logre se ada home minister unare prime minister unare Manipur gi maramda mana haibe ya ba hai khotana tawna badum haibire adagi di khoi gi security review tawbagi maru oigraba mpham duda chief secretary yaure ko atei budi DGP kari kari ama yawdu niyom ni chief secretary president rule di chief secretary ga governor ga ne maru ois chief secretary is just like the chief minister dong ek tor kaduni aduga governor de dum lejerani ko aseng ba president rule to di speaker khatai le duise atai loi chak khaduni aduda adu maksu mu tawdaba adu ju tawdaba du man ko BJP ganda ki yam phajaba lalo yam phajaba tamobu ya poramni constitution thuai daba ai constitution di this constitution de puloi lore adu ni na hoji congress na si ga thoi ba me protest story me am do samvidhan di sabna sare do ada संविधान सारजु बीजेपी की चीफ मिनिस्टर में लाई बीजेपी की नंबर मैजिक नंबर योबा मिहुत में हम लाई अदुगी लमजिदा हेक्टर 355 चलाइबा 356 चलाइबा जी तबम थोकते न जुखन बजाने अदुगा खरा जु मिसंग मा येंगनब्रा मरमदी होम मिनिस्टर होय खरो याम नुना नुसिनबा मरी फाबनि न को अदु माइनस चिंगनबदुना मरम मोइदना साइगी 356 su amu masi chanabagi mongda leirabra 355 haidokna tumina chanaba dumaina 356 amu chanabai mong leirabra haibasi honorable CM di khangani 355 su khangi dana ko 356 su khangam be ai aduna tamona sahibi gi ba hemanta biswa su nabudu assam da irangji sandoraktana ba maitei myam tari dana ko adegi akhoi gi jiri gi mi myam du Assam da chenjan ba ko bunina adugi wari budi sai sarangani ko sabai di security fasan lehen biu adi mayam du fasan mateng pang ko sigi irang ji Assam bu yok da ba gai du ngangna rongani ngangna badu da adugi mathak tu da sagi kenanda khoi gi notice like na was been harisi man haibas di authority ni da moise man harisi hemanta biswa sharma da Home Minister unanabagi appointment lobudo adugi dudi kaimta kana gidre wari batai sabu jumong ta gidre maram di at the same days da nungdang puni panda hemanta bisas pai grisiko aduna karimok ba kana dana halakre haisi local papers in the phongtu ebako adu di Home Minister appointment lognabagi honabasi karigino hana na wari batai sanaraga Hojina Magi Himanta Biswas ki mateng darkar le ris kaigino tobudi Himanta Biswas sarma hoy
adagidi home minister hoji am nakchaba potni ko bire loi moi chief minister hoi tinajabani ado adugi potu lakpasida neba hojiki direct 356 amu tawrabro na khoina yam chingnabam poleise hoi parliament gi hayeng asi hayeng mi famne ngasi gumda budi unabadu budi mong di saro ko within the session unabasu nungai ba leiro adugum bagi oram basu ai akhoi gi mana wasbina pirak pot sigi matungina haibe gani sar ko aduna hangbiri ba wahang duga sei mai bel mi am jingsina hojik sigi matam jida ngasi maki mifam phamba numisida hauraga kotuna kaina moina mu separate administration gi demand mu toropasida miyam jingsidi leibia dreba aduda amo unit territory hairamni adudi unit territory du khoi karani nga yon mada lupa sam sonjalaga horen humfu du silaju yai bai piom du neba sam da dem ta pinat sam da dom ta pinat de na ko aduna saigi separate administration du phangna ba honna bai poni manipur miyam na sara su bi bagi pot ma yara roiba kayo da 6 schedule loigira moigira any community tan bada khoina atai dana piraga khoina yeli sidi tandri mamang da moi gi demand miyam se khaidok khaijingi posi ingan ngana ubagi porma yauraga sum leigi bani na ko akhoi miyam jing sakhotre sakhot minana ba si pami kholi haraga di kaisu kai de lam ngamkhai kai banati administration adunya dane na dum chakada poto akhoi da di ya janadre dana aduna imai bill singna tawrisi masagi loina baksi 356 laga di loina bak to kada ponina hana haife khangudana izat kanna ba tawbagi mong manbra aduju miyawna hangnari niko aina hangbanate adagidi tasengna to hairadi nangai tokbudu darkar hoibani ngalengi da toga akhoi da center na state ta sukimati khuthingsale sidadi miyamgi ningba thungaroi ado akhoi buju lana ubirani akhoi toksare ga nganna to madi kharsu phaba maramdi president rule da neba 18 June je president rule manung neba miyamgi large scale reaction ge je kasunate ba in order to bring social justice and political justice aduna sigi laiba trend sidadi jasara in khanjabada hojiki 355 su sana bai chana de haidok ta bida dum chanai 356 tu haidok ta bida animated suspension je moina hojik thau matam piridana operation to bugi ko adu lor kan da dum sarkar je dum laigi basu yaina moi adada understanding ni hojik sarkar laite aduga thau mari sur kan da normal la kan da sarkar laire nong leibi ai tamona haiba dumaina chief minister gumba cabinet minister gumba yamji thangtok thangjin khara de dum matong na rakadra adu mangai re aduga animated suspension haiba sidi soidana di leiriba lengak to amu halakini thawai dung aktang lotho pothan bane ba adumak si hambiri sidai si mari loi leinei adubu chingi demand sidi center gi makut leire aduga center na di yamena hathu tortung mande hoji uri si moinan security review ju oiro adudagi mamang da moi cabinet phamaga moi gi minimum program moi 100 days gi sembado ada moina national security internal security gi second category di yaru potu mieng thambada manipur yawi disam to nimbagi apam leiba mali tampak su sing ju ani mak disam to bugi mali moina security me am ga laksin ga doise ko aduga atei demand ga di ai hojimakti pakpi pi heroi draina admai thamjage okay tarchu mroina opening remarks adum thambi yarane parliament begins what next for manipur gi swai area aduma aigi manakandi thamjaning bana sum oidei ba hongai ba singke adum yamana dum khangbi ramone matudi hanagi mamangi sarkar anoba 18 lok sabagi lakpa ngasi wasak loba horokpa hayeng su wasak loba chathagi ni swai manungda state amada irang hanagi dagi adum sang lai phagat pe ngomde karigum bhara ahong khardi tawge kaina center na pirep lorokpa karigum kanda lauthok thoba PR gumba thamjalakpa yabagi phibam swai dati parliament chu leibanina yoi do mante kain thamining bra natragana hangdoi wafam di PR se karigino kaigumba thamagadi habini ko thambai wafam se sumning phungangna rakpanina karigumba thamagadi ne panjara kanda wahang am lakto se hujik pu karigino haibum di hangna doini praja sing ke baram di yamna pik oiba yam irang kanba yau laukan di parliament da amisana thambi bani ko madudi state chief minister aikoi da dum phajana corporation tawi aduna magi lokthok ke su question le tin thamimina hujik thamagadi timing sibo haiba question am di laktori ba then again parliament phambarina
सिगुम्बा अचौबा अहोंबसी स्टेट अमदा पीबैसे लेबाक्तदी मसिगी लोइनबो उदोरिमने इवन इंटरनेशनल थाक्तु उरकदोरिना अदुगुम थबकसिंगदो ओइथोकफम लेबिजाला नत्रगना लाउथोक्त्रसु मयामम लेग्रमिना अदुम या याबजानि तान थनुंगरा कमाइन थबिनी याना सर नसिगी टॉपिक सिगी पार्लियामेंट हौदोरो मिना व्हाट नेक्स्ट हाइबसिदा अखोइना सुम यंगजबदा ममांगी पार्लियामेंट ता मणिपुर दगी चखिबा एमपी सिंगसे असि पार्लियामेंट दा मणिपुर की लेरिबा नत्रगा थोइबा इरांग से ममुत ताना असेंबदु पार्लियामेंट ता फुल ऑफ द हाउस हाइबा ngamgidaba both in lok sabha and rajya sabha adi mi atopana oina ngambi boigiba manipur da thoiba irang si manipur da ki chakhiba khoi upper house ka lower house ka da khoi gi representative sina high gidaba madugi maramna se khoi gi the same political party ni natraga khoi coalition government ni khoi ji noi wanga kanu haina kona tamna social media da thoraki alagi khoina su mp myam sina kari dang to wangang de no hai mantam da haujikti kagriba ani magasi non bjp ni khoi gi both congress ki ni khoina hujik manipur da thoi bji kari no hai basi manipur gi mapanda achumba thoi bji kari no hai base parliament ta natragasu aina khanbada di sir parliament gi mapanda discussion da khoi smaina wari chana bas maina mp ani se soidna discussion yauro kadra aduga party ki compulsion leite khoi ruling party ki compulsion leite haina khoi gi lei hana haibudu hairoi do bunina people na expect to busi kari no haibada manipur da thoi be irang se asi achumbana asini thoi be sina asini haibudu pau tamba ngambagi yum kaya mai cha khre natraga khoi kari maram gi no du waraba khaibse hayeng parliament ki proceeding the history dun le hegudo ba aina khanbada pau tambagi khudong chabado ado khoi manipur ki praja sing sina khon madugi makhoi gi expectation namle aduga nahansi BJP की अनौबा कोalition government सिदा मागी 100 days की program दा मणिपुर से special agenda अमा यावी मणिपुर द थोइ इरांग असि लोसिननबा problem solve तोनबा यावी हाइदना कोई spokesperson ना हाइब्रा हाइदब्रा social media दा याम मुनखरे मदुगी हाइरगदने खोइना मयामना नोकनिंगबा मयामना खुसाउनबम फोंदोर एसे हंदकी BJP government ना coalition government सिना next 100 days सिदा अखोइ मणिपुर की issue सि याम खनगनि हाइबा अदुदा मयाम हाइर युम चाइ गाइदुदा अखोइ मोइ युम चाइ से अखोइ हप्ता अमनुंग खनगनि काना हाइबुगुमबको मई चाकप तारगदी खुदक फायर ब्रिगेड थादना मई दु कन्दना कर्म मोंग तगदबगी हाइबसे responsibility of the government to protect life and property of the common people हाइबने अदो मतम दुदना सही अमगा था सही अम हेंजन ग्रब मतम सिना government सिना नो मतसु हाइरक्तवा से खुदम मन हारबदा नहान कुवेत earthquake ता इंडिया की around 50 and above human tragedy ne adu legidabdu nuaite maduda prime minister na minute mangagi manungda tweet tawre akhoi legidabdu amyamna phongdoknare sidi manipur gi aduk warba tangkak se sida india gi prime minister na magi man ki baat gi magi twitter magi social media sida wahi amak phawa palakidabdu adudine akhoi gi manipur hebale bakse constitution na akhoi hujiksi मणिपुर की चीफ मिनिस्टर ना पुलप पुंसल लगा लाइरिबा आर्मी ने पैरामिलिट्री फोर्सेस ने स्टेट फोर्सेस मैम सिगी मागी पुलप की कमांड से माना पाइब्रा पाइदबरा हाइबा कोई मरक्ता कोई स्टेट ऑफ कंफ्यूजन नतब कोई हाइदोक्तब से कोई सूजी लाइरे सु हाइदब लेते जो हाइदब दुना बीजेपी नत्रगा मणिपुर दिल्ली दा पालिबा गवर्नमेंट सिना मणिपुर से करम मोनो करगिना कोई तवरकदब जो हाइबजे सुंग सेंग सोय हाइदबगी अखुद दुरने कोई dishonesty ama yawe na myam hainari commitment ju yaudre madugi matungda koi dishonesty oidaba ngambagi su ama yaure aduga losallaga phumga kadorino haibagi nungang badune aduga hoje pr lagadi sibhayam laani ama amuk laani kaina haribudo nahan akoina hainabudari manipur irang chi me gi tarik 3 mari thorakpada ahing nungthin khaidana european payaktuna uniform sepa myam ji pungjai jai grabane akoi ta segna khangde adubu myam na hainabada 60,000 70,000 paramilitary forces मैम से लाग मणिपुर लेग्रबने हाइबने मोय लेना थोखिब इरांगदो मोय कदोब लामनो हाइबगी क्वेश्चन दुने हुजिक मपानदगी नहान खै कलमने समना हाइरपदो आई ममिंगदि खंगजद्रे नहान मणिपुर की डिस्कशन दा if the government puts Manipur as a special agenda in the next 100 days what were they doing in the last
1 year. It is the biggest mockery of democracy and high give. Hai. Madune Aquina Housing Media the book reflect of Ribse. Madugi Matunda Muk Aquina Kalibana Housiksi Manipurda Sipai Lakani. Natraga uniform services Lakani Hybrid Mipai in Labudo. Manipur the Mukado get Harakadrino, Hybrid Prazana Hangimene. When Lambi the Chatpada, uniform Sepamiangi, Nakanda, Bench the Haminaragan, Nakanda, Koi Highway, the Gipis Highway video, the Koi Mediagi, through the Ugre. Aduga Makoigi Pura, Koigi, Karim, that Wungam the Koigi, the order, Pangdera, Milusalaga, some labagi, Tanka to Lagreco, Madu Bataragadi, Manipur, Hibasida, Karamba, Lilama. Partitioners Hanaribno, Sarkashinas Hanaribno, Habagin Nang Badone. Aduga Manipurgi general public na Waloribana. Delhi the Palibasisu Mamangi, Sahi Mangadu, Kanoni, same party ni, a Manipur, so same party ni. Adu Targadi, my party message founded the bra. As a political party, a certain government as the government, implementing agency never go. Aduga, what is more important is the political party. Political party ki thajaba mogi ethos manifesto mayamduni government sina prime minister hombuya home minister hombuya to political party ki ma khogi di tongan ba mogi channa pathap tu gi matungna egi education ki program na sini health ki program na sini development ki program na policy na sini hai baji political party tu ki stand duni Manipur da hayeng chief minister hombuya hongta bi that is immaterial tabuda bu hongera hongoidra makhoi khali ba khan je kari no hai baduni hoji public na yamna khoi Chamamnaba Nuaita Bumrise. Adu Aina Kanbadi national media is Aina Kanbada Hojikti, Manipurgi, Adumina, Maramahorapada, the IPR, the jacket Piodana, me Yankayu Bucham, Tiki Dimanto. I think for the national media also, Hojikti Manipurgi issues Hojikti topic electre. Habidi Nan Hajabudunisi, same issues Gujarat Kumba, Surat Kumba, Baroda Gumba, Ahmedabad Kumba, Hyderabad Gumba, Bangalore Gumba, or Menkalone. What would the party, what would BJP or the central government would have done? Adunya, do Taragadi, Manipur se, Haibiriba, Tawas Hadaba, Kasulitan and Kanbama, Madu and Bataragadi. That is the biggest tragedy of this people at the helm of power. Minor Hajike.